Social media amadi newspaper singdagi maroiba ifawsing miyamda thamjari ahanbada Romario Khoinaijam Lupki custody da lay wahang pahong chathari haukiba taring 9 July 2024 da Roslyn Wahengbamgi live video amada mamittagi mapitana laibak miyamda mateng pangbiu haikiba duda yumpham oiraga makha tarakpoina thabak asi chathakibani masida Roslyn na wakat jerol amta pisenba laite Romario Phagatpagi proof ude hairiba du party bu thawai usitabani haira lawi Roslyn masana imphal tarik tara yumchakaisa numita laaga mahaki warol pige haramlaga phone switch off tamkraga social media da lupu thawai usitaba oina status thagalangliba du lupna taraina laude madugi mahota isage statement piba lakpiraga warosin purangna bahona siaina lupki maikaidagi thadorogle mathangda nahan turela tasan kiba kuki masama golhang maming thang thiba khangdaba numit humni sure sanabigi matungina isingda thum thadaraga thiri hairi makha jatharakpada phakiba kuki militant awum NIA gi team mamana Delhi da pukre paw si pawnil khondagi lokhachabani ngara ayo angan bada Manipur police amadi CRPF ki combined team mamana Kangpokpi district ki New Kaithelmanbi police station na konba El Angel Khulda chathakiba thiba humbagi thabakta phagatkiba kuki lalhaulo amagi yamna maruiba kedar ahumadu ngarang numidang pung 3 rom tarakpa duaida NIA gi akhanaba charter plane amana Imphal gi Birchikendra International Airport gi Delhi da pukre hari NIA na Delhi da pukraba kadar ahumadu di Thangjol Haukip atopaming Thangboy Mangjaulen Khongsai atopaming Gaulen amadi Jangbilul Singson atopaming Frankie ni makhoi ahumase hujik lamdam asida tholiba irang asida tengdana chenaba miyoi singni haidi